Manipurgi oiriba charangnaba phibam asida NRC update touraba matungda census tounaba hayeng phaobagi manungda leingaki phirep khanghandrabadi CSO singi apunba mipham phamduna miyamna changsin-gadaba khongjang hayeng laothoklagani haina campaign for Just Fair Delimitation JFD na cheksin warol thamlakli wafam asi JFD na thawbal kaithal fambi mathak makha apunba amadi maitai community joint coordinating committee club 19 ga khutsamnaduna thawbal kaithal da census tawdringaida NRC hanna update tawgadabani haibagi matangda pangthokiba miyamgi oiba khana nainaba mifamda Jitendra ningombana phongdokhibani mahakna makha taraduna hai status da huran lana da changsinduna leisin khraba mito miyancha sing takthoknaba NRC update tawraba matungda census tawgani haibagi chapchaba phirep ama Manipur leingakna lawraba matungda August 3 fawbagi manungda miyamda laothoknaba JFD yauna semkiba task force na matam thakibani ngasi faubadi leingaki maikaidagi chapchaba phirep khanghalakpa leitri karigumba hayeng faubagi manungda leingaki maikaidagi paukhum piraktaba tarabadi miyamna changsin-gadaba khongjang laothoknaba sem saba loire loinana JFD task force na changsalakpa khongjang singda lamdam asida leiriba miyamna su saugatpiu Manipurda thokliba lana si kuki amadi maitai anigi marakta thokpa lan nate thokliba lana sidi Manipur thugaiba pamba amadi Manipur kanba pamba miyoi singi marakta thokpa lanni kuki khudingmak lan pamde mapan lamdagi narolda changlakhiba chin kuki narco terrorist singna lamdam asigi yelaumi singda landarakpani mitop singna narolda lamdam asida changlaktuna chingi mafam kayada khunda leitaduna leisilaba matungda chingmai kaya kokthoktuna poppy plantation tawraba matung madudagi fanglakpa senfam aduna afaba makalgi khutsu khutlai leisinduna micham miyamda landaduna makoigi oiba separate administration ama semnaba honarakliba asida leingak asina karisu tawba ngamdana leiri aikoigi leibak amadi tungi mirol kanna mohonabada state asida tha asigi tang 13 tagi hawgani haina thorangliba mikok thibagi thabak asi mangoinena lamdam asidagi mitop mirancha hana khandoklaba matungda mikok thibiyu haizabada leingakna yadriba karigino kariguma miyamna pamliba mitop khandoklaba matungda census ki thabak chathagadabani haiduna taliba demand asigi ona tainabada leingakna ngami matagum census ki thabak paikhatlakpa tarabadi makhal makha kayagi khongjang changsilagani hairi sile jelibji thawal kekel gi matakkani ado maru oina masisi thawal kekel fambi matak makha aduga lone koigi maitai coordinating committee thawal 18 club ki kanbuga campaign for Just Fair Delimitation ka pulla kana jipa ko thawal district ko ya thawal kekel ko achobo inform bujabani hairbo mipham se leiriba campaign for Just Fair Delimitation hoki basai kya mamangdagi Manipurda NRC satnagdabani haibagi wakholo amada Manipur miyamda piba awareness mayam singu piba iroina hoki bani khani mamangda Manipur miyamna logiraba ware pi matungina laiba tangtaru phawgi manungda Manipur leingakna Manipur sida census pangthokkingi mamangda NRC tawgadabani haibagi ware tapsana logadabani haibagi miyam khana laothoklagani haiba leikre aduna mazugi losilakpagi aikogi ultimatum losilakpagi tabja nasina midka kogi punga hargana punki manimta ngare masigi iroina thobal ki ma maina paibi miyam singa loina laiba tangtaru phawgi manungda Manipur leingakna aikogi mikok thi bima maga census tawgadami haiba agi wafum sigi akoi khongdok chabani amsung karigumba masigi akogi phawgi manungda karigumba leingak si NRC gi manamda adog NRC tawgani haiba lakthok targadi Manipur miyamna lawki warepto thawalgi uma singu club singu lona laiba mathangi numitang tarite gidi akan mamungda khong changsel gini haiba du ngai mayam masigi press ki amadi kenogi khutangda miyamda lakthok